Ngashi numida wairam phongkhiba kangleipakhi mairagi pause degi maruiba pau khara khangatsaraka miyamda khudo tamjage KNA-B ga Amuk Hanna Ngashi Amuk Khut thoknakhre Kamjong district amasung Kabo Tampa anigi lonaba mafamda leiba Manipurgi Yoro Lami singi base camp amada KNA-B amadi Indian Army gi kanguna haukiba January 13 landarakhiba thaudoka mari lenyana maike animakta Matam sangna akanba khut thoknakhiba adu matam khara lepduraba matung Ngashi Amuk Hanna nakal animakta khut thoknakhre haire pause asina thajaba yaba mafamdagi phangba paugi matung inade ngasi Manipurgi Yawoloi singa hanna khut thoknakhiba mafamsingda thiba homagi thabak chathabada patha pumtharaba lamgi sana sekadina mache chaba horamlaba KNA-B gi asiba haksang ani amasu phangba ngamki haire pawasin hai asiba haksang sing thibagi thabak chatharapa aduda KNA-B gi larmi singna attack torakpadagi maike animakta khut thoknakhe khut thoknaba aduda aso apan yawbagi paudi phangba ngamdre panba yabade ngarangsu KNA-B gi asiba haksang sing Manipurgi Yawol lami singna mai thadokhibagi thaudok leikrabane makha tarapa pauda NPF ke MLA singna CM Birembo Saugatna balepna khrei lakadariba February 10 dagi haugadariba 12 suba Manipur Legislative Assembly ge 3 suba mifamda opposition party ke mekedige Chief Minister M Birembo thajabadagi motion adugi mayokta laiba oina Chief Minister M Birembo Saugatna be MPF ke MLA singna amata oina lepna khre haire pause asina phangba paugi matung inade NPF Manipur State Unit ki President si oiriba awangboy new magi Imphal leiba yumda ngarang nungthil party ki oiba mifam ama pangthokhiba galonina warep asi laukhiban haire mifam aduda United Naga Council gi lusingba sing saruk yakhiba galonina MLA mangasu saruk yakhi haire makha tarapa pauda Kriti nganba maralgi matung inna nongmaina kaptana warakhibane KCP PWJ haukiba chahi lising aniga sumna kunga marige Mars kunganithoi amadi kunga humdagi lonaba ahingda Kamengda leba KCP PWJ gi campda CDO amadi AR gi apamba combined force na khusu khulai kaya amadi larmi taraga humdoi gari kharaga fabada chauna chenaba miyoi laisangthem Kriti nganba Churchampur Housing na Langgol Gambeles Zone 4 bo Langgol gi mafam amada nongmaina makhongda kapkiba adu KCP PWJ gi lami singna chathakiba ne haina aina thingraba Manipur gi lal hauruf kangleipa Communist Party PWJ MG Unification gi aro chingkhainga mana press thadorokpa cherol amana haide cherol asin hai laisangthem Kriti nganba bo makhongna nongmaina kaptuna son kiba adu gi maramde lupka yana kiba wafam singbo na thairaga lupu phongna singnaba amade lising aniga subna kunga marige master da L Kriti nganba masama amade uri pongna rem thong porom laikai dige lekong bam dana chandra makhoi anina security staff oina thaba happy ni haina paisa loksingkhiba mayam adu pithongnaba amade party na wakhal taminana ba haibada ngasi phawada party bo usi thawoidabadagi lupna hamba oina makhongna nomaina kaptana warakhibane masina aroiba natte Jenims the SSS Kauba Security Agency amage phangwairaga uri pongno rem thom porem laikai dege Eldana Chandra amade El Kriti nganba amasung phamapu lamu jam pratap thawal tengtha da leibane hariba makhoi lupta numit 3 nigi manungda pau phoroknaba thamlakli masida lupu makhata na singnaravade madugi aphaphata masa masana pujagadabane haina cherol asina haide makhata rapa pauda CM na Preside touduna MLA kunga mathoina saruk yaduna CM Secretariat mifam pangthokre karigama assembly mifamda no confidence motion thangalaklabasu madu mai pakloi tha asigi taradagi haugadariba 12 suba Manipur Legislative Assembly ge 3 suba session asigi mangoina ngasi CM Secretariat CM N Birena Preside touduna BJP ge MLA yauna MLA kunga mathoina saruk yaduna mifam pangthokre mifam ngasi ayupung 13 tabadagi hauke mifam asida assembly mifamge mangoina BJP ge MLA singna kari karama thodang sing puna lauminaba yabagi haibagi maramda tare tara thongna yamna kupna khanake lodina assembly mifam aduda no confidence motion thangalakpa yai hana miyamna ngangnariba asigi matangda su kupna khanake haire mifam aduda saruk yakhiba MLA kharadagi phangba paugi metung inade
Kariguma Assembly mifamda no confidence motion thangalaklavasу madu maipakloi. Chief Minister Nongthoman Birenda chapchana thajaba thamba MLA masing yami haiba wafam phongdorakhi. Nakal amaramda Chief Minister Nongthoman Biren ngasi nungthil Delhi da chattuna Center gi luchingba singa unaraba yai haibasu pause asina phangba paugi likul amana hairi. Panba yabadi BJP ne luchingba lenga asigi ruling MLA singi marakta mot manadaba maramna oiraga Chief Minister sinbagi wafam asi ngangnaba horakkibani. Masigi sumathakda BJP gi MLA amadi lenga ke minister yauna Chief Minister gi mayokta wafam kaya phongdokhibasu laikhrabani. Masida sinatana JDU dagi BJP da yawkiba MLA singi disqualification case ke arobi hearing ngarang pangthoktuna judgment ge dama reserve tawtuna thamkhrabani. Adogi NPP MLA mari dagi disqualification hearing February 12 da matam leplamba adu ngasi tawragani hani yakhakhibasu lairabani. Ngasi Manipur Legislative Assembly gi speaker gi tribunal hearing pangthoknaba matam lepkiba asida Hana hearing gi matam leptriba Wangoi AC gi MLA Loken amadi JDU gi Abdul Narsil gi disqualification case yauri. Political gi oiba asiguma ohoma kaya asigi marakta NPP gi oinadi no confidence motion da natural oina lainaba khankiba laikhrabani. MPF ki oina Chief Minister M Birenda sawatkani haba wafam thamkibasu laikhrabani. Pause asina phangba pauki matung inade ngasi M Birena preside tawduna BJP MLA kharaga mifam aduda BJP gi MLA kunga mathoina saruk yakiba MLA sing adude Langthawal AC gi MLA Karam Syam Khurai AC gi MLA L Susindro Sengmai AC gi MLA Ais Dingo Singha Sagomban AC gi MLA RKMO Chingai AC gi MLA Khasim Basum Nungba AC gi MLA Dingalung Kangmai Konthaujam AC gi MLA Dr. S. Ranjan Dambol AC gi MLA TS Basanta Kumar Bisnupur AC gi MLA Govindas Konthaujam Lamla AC gi MLA KS Ibomsa Paso AC gi MLA Chapam Konjakesor Keva Andro AC gi MLA TS Syam Kumar Pungyang AC gi MLA Laisio Kaising Karong AC gi MLA J. Kamusaha Jiribam AC gi MLA Asabuddin Tama AC gi MLA Awangboy Newmai Thongju AC gi MLA TS Bisojit Kumbi AC gi MLA S. Premchandra Wabagai AC gi MLA Usab Deven Moirang AC gi MLA Thongam Santi amadi Nauria Pakhanglapa AC gi MLA Surai Sam Kevini mifam asida saruk yakiba minister amasung MLA singi manungda minister Khasim Basum amasung Haisdingo na ingan na ngasi ayu pung 10:43 taba matamda lakhi adugi MLA SKB amadi Abdul Narsil na mifam hawkaraba matung ko na lakhi ngasi gi mifam aduda ruling gi MLA sing amatoina lemina naba wafam sing khanaramba yai haina thajanari.